Miam kita makta ngasa ki topic CoTU'S stain and fate of talks hai bas the name adu di CoTU nu luchinga ngarang si reception program ama sinba kangpuk pida sinba si reception program se marun Delhi ki tang manga gi handa ki tha si tang manga gi wari chana ki bada yauruba representative mayam do halakpa duga okpu ki thorum pangto kanda punna ipam pangto matungda lorokpa phirep se makata na Maitei civil society organization singa wari shada ba haibama aduga wari sharakpa taraga so Ministry of Home Affairs khaktabak sharakpa haibama aduga akon bagi wari chuna hana dagi demand taro lakpa separate administration gi demand se masi khongpham lengdaba haiba sudane adura masi wafam se nahuna namuk tholokpanina wari shanaba pamba mayamama wari shanaba pamde wari shanadu si kari dano haibagi khonjel sing kari sing mayam thokna ki adugu mayam ayam bana mu pinarak pase wari shaba hoboi se abho tangkak ne wari shaba horagati mathang wari sharakpa adu distancing che kharkasum mai phireb han leramba akan ba phireb sing che sum kharasum handong na kidana yam apapa khongthang amne na longnaram bani aduna CoTU na lawraiba nahuna na lorpa stage na maram orakanda wari shaba aina makata na su sana rakhine ne khalamba masigi mayon masigi marai baksi karai da no hai basta kupna khana da tanjane lo yeng bi pun mak po K.Sharatchandra Sharma impact news ke manungna da ram uksari lo nga sigi topics da saruk yal link din ba panelists sing de ai yeri thang bi bi Dr. Chinglen Maisnam Professor Economics Manipur University ni ai oja Chinglen bi han da ram uksari roja Chinglen ni oi de link din bi si Ningthoukhongjam Satyajeet Ship Bureau UNI ne ai maru Satyajeet su ram uksari aduga Prof ki oida aina yeta thang phamini jari bise Colonel Shantikumar Sapam retired colonel ne retired Colonel Shantikumar Sapam retired ai oja Shanti Pusai taram nokchari oja Chinglen dan lak chaptai oja Chinglen masigi topic se adum khara somang yobi hiunina wari chaba se phaba khongthang ni yes no problem right thinking citizens hek wari chaba horakani amasung hoba wari chanaba phaina wari chanaba hora adi unaba yar adi khutsok naba yar adi punna cha thami naba yar adi khara kongphom han leramba akan kanba kongphom singdo adum khara handok narakin da haibagi thajaba ma se da som thamna rakiba adu nganang na hongno ko tine rokpo stand china oja Chinglen anan yan hanba opening remarks se wari sigi marai baksi karom dano haiba se ni maram di lawro ibe stand china maram muraka oja Chinglen kamai thamining yanan wari saba si han moina madu response to re natra wari sab si koi hanadi ke khawbadagi koi magi irang si horpa matam dagi masi sumba political gi susiti yamna koi si yamna santi oba mongda koi magi table da ona lakna na ba khona basi masi ni hen sumi aduga masi koi nongmi chindon da natragana koi masi bomb to manung mapan mayam gi sina koi gi variation por payar wesi adum koi from the very beginning adum haiser ga laki ko ana political dialogue hai besi hoji jima koi gi Ukraine gi tori bokta political dialogue ki wa harina natra ade hoji jo koi Myanmar da tori ba yana gi tra basi gi hakta koi gi mathak makha tonai ba lan si bokta sida bokta koi gi China su maru na koi gi mestadi yamna maidi China gi interest di yam su wang manina matatna koi hek masu from the very beginning adum masi koi wari sabagi posi nakalam yano hai besi moisu adum kan adum tai ngarang han zo dum tai moisu adagi se koi gi Palestine gi wa Israel gi state su wari sabagi wasidi adum koi harisine aduna akoina wari sabam matamda koi conditional oina thamakan condition thamakan da wari sabasidi masidi koi wari sabu oina longna de samna koi Manipur gi so koi conflict lai armed conflict si lisang sine lerpa matam sida political party khuti mana mama ki election gi manifesto gi yan han ba YC masi kai na oge bu koi gi conflict lai ba Manipur da yanadri ba singa koi gi condition yaudana wari sanabi wo hai basina sanaba hai basigi koi warep sina political party ayam gi manifesto singi ahan ba demand oirga dum laki manifesto gi na ado madudhari wari sanudung haidi unconditional condition tamaga wari saba haisidi tongna deba
aduga condition thamba ai gi wena lanai gon thamja bai adubu ngasai gi magi atoba party ma yaura gadi masi condition jaunati hana unaba phaminaba aduma hana mathau tai ana aidi ahan bagi handak unari sa masi wari saba hobuni na aidi kanjati masti chumna kakki koi wari sa na ba yarakna bagi madi warming up to bai di cha thangina ba samna da koina playground ina haijabdo playground sangpa matamda akogi sanaba hudri akogi player masal akogi sakang makhang ba introduce tawbane na ide adumaina lojei hai somni gizas madi interlocutor amana tawya ba thaba magi limitation sang wangle adi interlocutor amana adi madi samsa ba bureaucrat officer amani natra ko aduga hari basidi yamna awang bataki se ngasai gi home minister gi thakta masai yauna natragana kogi ban jam jabda magi state ki haitare adugi minister charge puriba adugi thakta sanar padumadi koi masi wari sabasi horena haina lobe ai adubu aidi interlocutor amagi thakta tongna basimadi simadi warming up tawne na lowe adu ahamagi warming up tongna ba cha thamina ba magi sakunadana akogi kuchongna ba adu bhawki stage ama porai do madubukti ai maiketagi di madu adu miyam su appreciate tawna ki amane aduga condition thamakpa sidari ludaise adu manipur gi handak sakki badu chatkriba civil society organization singdugi manung duda akogi atopa hojik akogi kuki zone en moi claim toriba kangbu singgi representative singdudi moi condition purga lai adu condition purga hange aduga lonen moi akogi sidaida moi se akogi lai pereng sin okpa matam du so moi condition do amko hanasu lautho iko adu oira bakta moi unarga dilaki adu unabagi kana basina ke dorge ta nangi pamba ai pamba punamaksi kana gi interest work tauri lebak interest kana tauri apun bagi interest kana tauri integrative unity gi interest kana tauri adu india ge apun ba security apun ba national security gi interest kana tauri lebak si manipur da natar india si kai tan ba kana thabak tauri ge haiba madugi damda kana ko gi thengari haibu madumadi ko gi wari sanaba ngak famina badu da khangamani Brandi Manipur gi chatkirba civil society organization singi manunga hoi koi kokomi gi di chap chap moi fire ama koi lokthopaga loinana madai da koi gi yaugi de han bagi waris da yaugi de adu koi kokomi folk chatkiba koi gi amuko folk chatpa adu from the very beginning right from the koi gi amuko gi inise magi hek horpadagi masu Manipur da tariba koi yelomi furup singina ayamba luchingbo erakanda yam inclusive oiba magi matam supada Manipur gi unity masung integrity gi damuta madai du da kogi kari haini madagi symbol ama oina adu lakraba amane amuko su haidi look haidi furup yam gi koi luchingbo yam yaugi bani ngasi amuko gi khongchachi sumna kaki koina all Manipur united club organization na dum leibane teba furup mayam dugi magi humang man madugi madugi kathokpa mayam yauraga apun baduna majai sagalakiba amakhak neba natra haidi proof amakak represent tawra chappanate aduna akoi adum khangi magi hekchapa hogiba matamduda Manipur gi interest na yanana lebak interest na yanana meyam interest na yanana madu soina thamgani madudi koi condition gi wafum nate natra ko aduna madai duda koi gi india gi magi lenga ki maketigi su magi moi jodum khangani kanagi magi lainari interest sing loina uramgani ko adu aino jipawta sum aino ujaba matamda india lenga ki di yam sengna magi hanadgi hona dum harga sulai adu tawda bo koina magi chap chap stand sima chap chana kogi haide habi gani du marmakta moina piba ipau haitare miyam da khangan ba pau dadi homishan samana su Manipur kaibi ofam leite kogi Manipur thugai bi ofam leite thugai na bokon rupa singsu maju kanam dang moi habisi ma Manipur lakta sai ma panda su dum hai adna samna hada separate administration gi agenda simadi kogi India lenga na ai madu endorse tawena longde aduga India da leriba political party kuting mana national party da huna region party local party da huna adu MP samri ga yang ni fugo humdo sigi manung sida dia samri gi mathakti samga gi mathakti masi kogi sigi sector yanoba suma demand political demand si ai masi sawgal kani hana taja de sawgate aduna aina khanjabda chap chap koi Manipur gi intact Manipur gi magi saktam kahana thambasa masi matangda mamangda kogi ngali matamda 2001 gi koi thengna kari natra madudasu India da leriba political party almost all the political parties aduga kogi maming level sing punamangna opposition ruling khaidna Manipur gi damda solidarity uttana Manipur da lekba amane aduna swaisida kogi aina khanjabada hoi moi stenam bude dum lawri adubu oithoroidaba kogi magi demand ma kogi tawdisa masigi manung da masigi maram leram bayai
मरमदे हुजी जे कोई सुमाइना डिमांड तौबसी असम दसु बोडोलैंड डिमांड तौई अदो बोडोलैंड की डिमांड तौई बादुगी मखोगी अचौबा लुचिंगबमना ngarang hal statement pibede yaugi kogi asam da bodolen gi ihoda sibe aba mangbe aba takbe aba punamak si mangkhre takre thajana ba madugi mangi basing dui manungda khwaidagi kogi menkhat panga maroi da ba thajana ba masengi marda thajana ba haiba potu yauna mangri ni madu sagan ba honam da awaba moi aduna masidi mangjaba ne heli adu masigi tongjaba amata leramdi haidana ningam da phungdo ki wafam ji laigraba ne aduna kogi marakki matam da tawriba miyam da sagaluriba adi wa kiba miyam da punamak tu yenga makoi su strategically hojiti haram bayan kale adu aina musu ai wakhaladi achepo wakhaladi kaidongoida phangmoida ba kogi demand amada masida kogi masida matam mahandana adi punsi miyam mahandana thadana ma mahandana tawrisa masi handopiu adu handopam thoi mamde apunba manipur haibasa masi kaidongoida kanamtana no force can haitare divide manipur haitare okay yam significant of wafam ne hanai sum nganga ham thamaga lakpani chene tu taja bai bate Manipur da leriba right thinking citizen khudimongna adum phawraga aduga puraga chatpa haibe tai masigi leriba wafam singse aduna swice da madu thugai ni ka haibasi madu oiroidaba wakhanda sagatpa haina tam torakanda aina oja Shantikumar lakchaningi se maroina hoi oiroidaba demand haibasima oja Chinglen thambirak puduma amukan loksan birakanda la idi nahan wari sabda yawruba sing budget sing do okpa matamda mifam pangthora kanda makha tarakpa wari sanabadati maitei civil society organization gi representative ka makha tana wari sadaba aduga wari saraga su MHA khaktanga oina wari sarakpa haibai wafam ama lakpanina aduga separate administration gi wafam simati dum handokpa leitabagi hairakpa khara kanba handai su dum haira dilakpani nahungna khangan lakpadinate adubu hana leiba khongpham du yan handok ngdabalina handaki wari saba howbaina natra su oja Shantikumar wari sanaba houndabgi lambi yana baina ubirasu kariguma kanda maikai amada yauro bomi sing du okpa kanda moi yauna si wafam tholokpanina wari sabasibu mangum da changan ba yaduru ibrahim wahangumdi leitabra sini adugo opening remarks ta ojana thambining ba dum thamba yaninga chigi topics please go ahead Mizoram da ko hai they are my brothers and sisters akoi 40,000 akoi hojik thammi hai ko ado hojiti kari development lai change lai ko hojiti mo se refugee hoina in Mizoram the Kuki-Jo people from Myanmar de lak pase Mizoram do problem oi re ba ai hai se sigi implication se akoi khangbam da ka le ko akoi yellow mi am singchuna understand to bom sun darka lei aduga ngasai gi separate administration nata di wari saroi hai se masigi kayamna dam leibano haibado adusu subsequently prove torkani that means separate administration nata di thabuk khoigi wari sanaroi hai se they are also aiming for another 4 years and thereafter kari workani sahi mari matungda kari workani haibase masi sumoi calculate tawheba ko moskil ko tawdom te sigi decision lorpa moina sigi kano si separate administration tawda de khoi wai saroi MHA ga wai sanani kaina hairatana challenge am tor isa moi democratic right ne challenge to gestion ko skai de adubu India government su kamaina wari sanado no chanor don mo choi den se makane ba aina haiba aha bagi siga Mizoram da thoiba they are refugees ni problem lai hai siga siga ani se link tawbi bo ko aina hoji hai siga link tawbi bo asumna kanda joram thangana aha bada election trom dai da mana chief minister with they are my brothers and sisters kind I cannot leave them kind of loud adi matung da mu angsagi kano sina laldu hamana mu they are my brother sister na loud and subsequently ngarang hansi amu ya problem we da ba because moigi machine lai buna moya du da lai ba moigi yelhumi mijo singi yelhumi da asomde lai mi sing da problem oi re ba it become threatening moi population the threatening oi re ba ko so this change has come there in Mizoram ani si akoi si problem si dane Mizoram su ying da bi yaroi ba aina si implications asom da su play tawri ba central government ko now akoi si da su na development so den la pani ba adubu asom na kan dagi akoi gi Kuki-Jo party na som na kan gi kangpu bi ka tawri se they are democracy ni mo so haijari ni but subsequently kai dor kani India government so ka do bi wari saru de tawr kani ba say I don't know akoigi valley da leiba khoi mete singna ai was say kai haitare believe to bigedra to biro da khangde ko but
they are a father na macha machu sing se macha phajan thamba ha se si moi khan da father na ti ba loi khan gani ba ko aduga one more thing is oje okoi oja chinglen na haibi gi do masagi MP so am lai matam sida masagi separate administration ha sida kana na support tor kani MP sing na haibi gi do kanam tor oi ba akoi gi Manipur gi population se akoi gi Lucknow gi tangkhai bu yodi ba tangkhai bu yodi aduga UP gi city gi UP gi city ni Lucknow se city Lucknow du gi tangkhai bu yodi ha bani sam moi gi 69 crore 69 lakhs ne pikha bam ham du ko ado haide population du yami habni indi admai to dana every district is like that ado akhoi gi district amana akhoi gi population Manipur gi state ki population the healing atani have ko and the various thing akhoi na statistics budget lakpa khotpa kali kra yeng targa di then fair loina mak thola ne ko matam do different time is required for discussion adu gi ko adu no ta ai na jaile ko do sinem ko akhoi maitaina akhoi maitai sina akhoi si kai ba ya de Manipur kai ba ya de have di ngasai gi akhoi gi hereditary legacy im nei ko adu kana ka ta historic legacy have ni ko I'm sorry adugumba ma lai adagi ipai puna thamamba have legacy do aduni ko adugi mutung da sai gi parau khara se tari ba palel da ko chothe khara ase tari ba recent pu manakta tarau chothe adagi kari koireng adagi kari hani thangal macha macha tari ni se howji kanu do moina taliba separate administration hai sida mo sing loi thupchang khare ba all around the thupchang khare moina ta ba sing loi thupchang khare ba thangal sidi a ukul ta de ba a churachon mun da ta de ba moina taliba fringes ta ta ba simyam se loi liang mai chong mai myam loi na thupchang khare ba ko mogi makha da loi le kani hai do ne ba separate administration se ana separate administration na hai daga moina tanja ta di let them tanja san ko su kai de ba akhoi na duda reactor we yam twin quality this is my opinion the Indian government will decide will they are wise enough they will decide but aina haja do sine ba ko we as yellow me and other yellow me sulai ko and amu hire ka to sina 1951 ana akhoi mayam na hairi 1961 sina akhoi gi honorable chief minister na haire adu mamang da 1961 gi mamang da lakong khoi akhoi indigenous bu haire ko adu accept toroga tawra si haiba matam adu gi mamang gi lerma missing do adu di gyan tar kani ba aduna lamjak thang haukip and his party moin har ise masai gi separate administration natra di akhoi wari saru ka haine se they are seeing beyond 4 years hai se kari gi no ai hajeri se because November ki mamang da kari oiram ge ba khoi sei da November ki mamang da world ki politics geopolitics da kari oiram ge ba Joe Biden na pai nga da and it has totally changed now adubu Joe Biden na pai dra su hauji ki kano sina pai bata su Trump na pai bata su ngasai gi Western church American church and the European church they are still helping them aduga Joe Biden ki supporter leram ba mi myam du su they are still helping them this kind of vision se moi dum uri we have to understand all these things aduga akhoi ngarang discussion to matam da ngara inau Satyajeet na ngarang poinam thamme ko poinam thamba sida the Chinese never give free anything free this we have to understand aduna China na akhoi se pirakadara piroidra haiba do adu khangbatai we need to understand what is our stand akhoi si kadai dal laino kana na khoi help to ka doi no ko si khangbada ka lei adu matung da as far as negotiation haipa adagi talk to ba haiba sidi ai gi mot di talk to raga ishona khoi da kanu pire idana ko wari sanarga understand to no one to one understand to no na shakti pire ba the biggest shakti se khoi na miyo bi da pire se kok se ga wangang ba se ga ni ba pire se ga mena we have to use this if we don't use this then we are below human being and we have to use this we have to talk it out and adu da chalur kan du da wari sanwa matam du da mana hairi du mana pe point do ai gi point do no phajar ga ka o habane let my brain break it in front of ngasai gi akhoi gi respected AK Mishra gi mamang da ka o akhoi Manipur da lagi delegation chali dana delegate chali dana ko office kia moi mamang da ka o kaptala lole what is right what is wrong that we have to bring it so sawbai mota amrom yam haja wafon saw mota point phasaba aduga false narrative ta sagat pa nataba achumba facts ta sagat pa aduga mofam mayam putho kanda
sagalakpa wafam mayam singdo madu loina dum kakpa yabani sini hai bi body sabagi tanzam di leira adi dum logwe aduga mayam na khangge dawdi wari sabse kaino hare kanda time demand sai do haidi matamna tangai phadana purakpa amasung hongalakpa phibam duni wari sabai se aina natragana any organization namna natragana center na state na leingak na sikaki natabada wari sabai se hey wari sabai matam yore na sidi wari sanatrati yarroi kayang kuina sum hai bisigi wafam sidi yam sengna hadi matamna purakpa adugumba saglon namani aduna madwai wafam singdo apik wakan hai gadran traga aran ba da yumpham oiraga sagalaga madwai disturb tawne na kaina khan bitu lakhadaba matam sidi yengba tai Prof Satyajit ihan nam opening remarks kamain thambingi tasengna swai se gadeng bukanda moina madwai da mathang dadi atopa community gi meitai community yawdi wari sararoi khoi di mathang wari sarakpada ai mei se khaktang sarani aduga hana leiramba hana talaga lakpa demand kokta yawba haiba tai separate negotiation gari wafam singdo madu khoi handokpa leite kaina hairak pasna maram orakanda wari sanana bagi lambi ma yatpane na mayam longlariba handaki diligi unabasigi lambi si leihidra natara lambi si khara mo mami khara samakpra lepaga leiba ma changakpra natraga swaida lenga ki center ba lenga ki role yengakpa mathau tabra kamai thamidi akhoi rasara akhoi wari sanabase stage ama phodi government na akhoi angang da sum yakaraga theme ba haiba stage ama adagi madu yaraktakna theme da stage ama Manipur gi sida akhoi ai sum khanba da government of India na piri se theme ba gi stage akhoi na hariga si yahuro masi natrabadi nungai roi habgi stage to madu akhoi tanja sida lei masi karigino haiba tamda Manipur da lei ba situation che masi gi sum thengda ki ba tarabadi yauna phataba plus center da lei ba aru hauji su Manipur government da popular government do inturaga even masai gi government inturaga PR laiba matamni na yang kuina lari kai yamna chopa ma leibani na ose tanja ma pibani habije thamjage ba aduga akhoi no ji yang toise masigi mathangi step kai no hamsi yang kanda akhoi hapet tung halaga wani sanadana sumana tawbase hapet sum yengma matamda akhoi gi kadai thokhrege na sum thi matamda akhoi yamana ba stage ama thwe masi Colombia da thokhe akhoi si matangda Colombia da thoki kanse moigi FARC kana Revolutionary Armed Forces of Colombia se akhoi sigi hojiki CoTU'S gi se ka habe manab se moise aham extortion tawba mi kidnapping tawba aduga drug masena thibi se drug ka manab se thibi ne worldwide ta kamai tawge government sina kamai di tawge da musing de moisu sum de madi wari sana se yarak treba wari sana se yadeba madur moine kari stage am lakenda moine taw kanse operation na ma hawe moine operation se moine kari no hakanta intelligence gathering haiding ngasai wari sana se da sanaroi haiba kangu se makoi se kanano kadai dagino kari no chigala matam da mogi local standai akoi se wari sana ba ya bagi stand da imung da changbagi stand da leiba yam yarame ba haibadi drug la luruba crime committer midrum bole pa ya du maina wari sana ba da chattori ba mising se adu de jawba ya to ba kanguna dictator pagi stage ma yam to ni jawba ma masida ma mi tai aduna masigi se kamaina lo sen thike hai matam da akhoi Colombia government na mase takai pa kansi da moi da last surrender tawki ma khoi surrender to kansi da sumani sum torkan da Manipur si sum ye hapet manaba mi kan masigi se amana Philippines ta zoma lei Philippines ka khena ba sina moi se drug yaude ba madu su moi se wai sana se ya de moi su adu moi su kamain to he kan moi se collapse tawe masi collapse tor pa se masi government na theng da bi da mathan da loi collapse taw je masi kari gan hai matab da ngasai gi hana le bi ba moi ne wai sana ro he kan da wai sana ni hai ba kangbu mi yawe moi hana chalure chaluka da moi ne urei se wai sum sana ka da di akhoi na sum haijan ba suppose ai ga abai ni sum chalu na matam da ai na sum pangai haijan ba du oza yawradi oza sarad ho yawradi aina hajali do khangi do ba mari yara pam yaw bani handaki unabase da makoina hajan ba ya da bitan jaman la ayo haji ainu we da ngang ro da amana kakhalak pagi maduna makoina mi amana kakhalak pa ya da na ba akoi ngaktang wai sana ba akoina hai sinang taw hai bagi narrative amma sagalak pa ma yawi maduna ni moina yam planning tawi harise aduna moina wai sana ba horom dai da moina demand ma pisalak ba aduga salam da demand homdong lok thok ba aduga soi tong ya da halaga mo moina demand amma hongai se masi da moi strategy ma yawi sineba masi yo ka jira khoina mo harina India da masi oi ba ya bra oi da ba ya da bra hai se khoina sum hape sum yen kan da India se da suppose akhoi yam kala lai se moina tribal movement na sagar kan da 705 kumba lai India tribals community macha adagi schedule caste 1200 kumba lai
अदुबु 705 मनुंग सिदा लेरिसे अखोई की ट्राइबल मचा मचा मैप से सुमाने मागी एथनिक बेस दा अखोई की नोमई पारगा ड्रग तोबसी इले लेके मोसे अखोई लमसे चाखत्रे खरा चाखत पियु हाइबा गाक्तने अदुना करिगुंबा इंडिया की ट्राइब मचा मैप से दा लैंग्वेज की बेसिस दा इथनिसिटी की बेसिस दा करिगुंबा पिरुबा तारबती अदुसु क्राइम की बेसिस दा मोने तौरिबो जासर मोई वुमेन से क्राइम नेबा आई आई बोम थुगाइबा बी हालगा तौबनेबा मधुमा मैम लेतादी ओइरोय यारोय हाइबसिमा उटली हाइबसिमा उलेब अदुना इंडिया से मोइना हाइबा पीतादी लिसिंग अनि थोंग थुगाइ ताव आइदी मचा मधु मैम दु ओइरोदबनिना वायबल ओइदबनिना मोइगी बेसिस लोकल स्टैंडर्ड अखोइने पीरिबा डिमांड सि ओइदे अबे तादी मसि कमाइ तौसिगे हाइ मतमदा मसि नतबा करिगुंबा खरा फंगबा याबा अतोपसे करी तौसिगे हाइबगे खदबा मतम लोबा माली हाइबसे थमजगे ओके मसि मतम लोबा आइ मसि कमाइ तौसिगे कोइ चलो हाइबा बाइंग टाइम से कहीं हकान याम थुना कौरेबा याम थुना उनसे हाइजलअमनिना एप्रिल की तांग हंदक था सिदा दु उनसे हाइजल मोइसे को मथंग याम थुना एप्रिल 25 से लोरमदाई अखोई की चराव लोरपगी मे यौदिंगाइदा मे डे यौदिंगाइदा मु उनरगा मु तौबा याब्रा हाइबसे मदुना मसिन मोइना बाय टाइम मसि बाय टाइम से कहीं हकान मोइसे नंबर 1 मपान का पाव फांगनो मानबम यावरिबो मपान का पाव फांगना बाइदि ngसागी इंडिया की जियो पॉलिटिक्स से अचौबा अमा होरपम लेबा अखोई होरपसि करिनो हकांदा अखोई सुम हाना खनाबदा चाइना का नक्सनरपा बांग्लादेश का पाकिस्तान का नक्सनरपा अदगी मिलिटरी करोसिंग से याम हेंगलप इंटेंसिफाइड होसलपा मसि मैम तौकान से इंडिया से मसि की मैम से मकुक सानिंगदबा तंजामु इंडिया से करिनो हकांदा मणिपुर दा सोल्जर याम लेबसे वाइबल ओइदोरेबा करिगुन हकांदा सोमदा अखोइगी सिलीगुड़ी साइसे सिलीगुड़ी कॉरिडोर से अखोइगी चाइना ना मोइगी कनो एयर बेस अमा थमदोरे बांग्लादेश मदुना अखोइ सिदगी मिलिटरी मैच लौथोकपगी तंजा अमा लाक्तोरेबा अदुना गवर्नमेंट ऑफ इंडिया ना खालिसे मसुगी स्टेज जो योरक्तिंगाइदा मसी रिजॉल्व तौगे हाइबगी हंदक याम कन तक्सलेबा मदुगी दो येथा तादी गाइको अखोइ लाखिरो हाइ तादी ए मोइसिंगसे याम निंगाइ तोबि केनोम पिरसिदा हाइब केनोम याननबा इंजनबा मानबा अमा यावी मखोइगी से हाइबसि मै थमजगेबा मदुबु गवर्नमेंट ऑफ इंडिया गी मदु लाओय मोइना खालिदो लाली हाइजे केनो हाकांदा गवर्नमेंट ऑफ इंडिया गी होजि मोइना हाइसे अखोइना तंजाम पिरिंगा दे राक्तादि कोलंबिया तोकिदवाइना फिलिपींस तोकिबदा क्रेडाउन तोबदो मोइदा लाअनेब अदुगा मसिजा तोबदका मोइना येंकांदा गसाइ अखोइ ओजानिना थबिखिदवाइना करीबो मूवमेंट हम सगतादी ऐसे पैसा दरकार लेब पैसा दरकार लेब हौजिक से मखोइगी पैसा अरि मोगी सोर्स ऑफ इनकम मसी हेक थिगलपदा मोजे पुंचाइ चाइ दोरिब अदुने मोइनि वाइ सानबा चप्पदा चलोय हारिसे चप्प यादब मी म्याम यावसलाब अदुना मोइ हौजिक करी खलकेदा सुंचा चत्तबिदा स्वाइदा मणिपुर की हाना लेरंबा अखोइसिदा मी खरा फाबा अरि मी खरा हातपा मणिपुर हाना वाइ सानदबिदा सुम तौब एगिटेशन मी काप खोटपदो मदु तौदोरि कइनो हाम तमदा मखोइना हारिसे मखोइना वाइ सानबु चलदि वन हाना हारिबा तरुक मी चललु वाइ सानदि हम लुरैबा मोइसे मी चलहलु हादि मोइगी कइनो इंटायर मूवमेंट से कोलैप्स तौदोरिबा अनि सुबदा हौजिकसे कइनो तौबा अखोइ कौब्रु काबा थांजिंग काबगी रिलीजियस सेक्टर मीगी रिलीजन से फंडामेंटल राइटनी मदु कथटपदगी इरांग थोलकपनिना मदु याम कुइना लेबनिना मदु यारोइदबगी तंजाम उबसे मखोइ मसिदे लेथासी मसि लेथाददि यारोय हाइबगी मुनि स्ट्रेटेजी अमनी मदुगी स्ट्रेटेजी जे अखोइ हाइना फेल होइनी कानरोय वारी सानददि क्रैकडाउन लानी हाइना थमजे। ओके